Saknairaba Theatre Director amadi ayiba Ratan Thiyam na iba Eibu Nungsibiyu Haide haina mingthonba Seireng Lairik Ngasi hounabi matung enna Uripok Kangchup Road leiba the Shrine Playhouse Chorus Phongdokkhre JNMDA Director Oiramba Mayingbam Dilitna Athoiba Mithunglet Oina Sarukyaduna Pangthokiba Lairik Phongbagi Thoramaduda Manipur Sahitya Parishad Manipur ki President Longjam Joychandrana Lairik asiki matangda wangangkhe Thoramaduga Mari Laidana ayiba Ratan Thiyamna hai Mahaki Oina Mamangda Seireng Lairik Khara Phongdokkhre Ngasi Phongliba asina manga suba Seireng Lairik te Lairik asi mahakna khanghaidana phongkiba nate adubu lamdam asida lairiba mipum khodimakna ngasi phongliba Seireng Lairik asi miyamna paduna nengnabiyu haina Ratan Thiyamna apil tawkhe Lairik phongbagi thoram maduga mari leidana lamdam asigi Saknairaba ayiba amasung ayibi sikna Seireng saidinabagi thoram amaso pangthokhe Lairik iba isi aingondadi igene yauti chumnagi aina khanjiruba kara aingoda phau kara adu aina sijeta sibamda kochalaga thamkibagi wangtani aduga tasengudi tawge na tawdadi nate adubu nungai kunsi nungai bisele kunsi nungai ba kunsi mahau Ngasi piba ingunda magi saruk Thiyam kachekarba mana egi tamut ni tambiba nachu yan ngasi